ngasi phongkhibasi phongsing amasung thokkiba thawdo wathoksingdagi maruabi I pausing khonggasaraga Manipur top channel gi maikedi gi myamda thamjaram gi ahanbada Chief Minister N Biren Singhar ahanboina mang office karakpada prayer tawbigi saktamama myamda video footage oina thamjaram gi duga makhasa tharakpoina topa maruabi pausing pijage myam loifom yeng taminasi topa maruabi pausing kharana senja thumja mayai ka badrak thingmana akhanaba miyeng thamgani Chief Minister Thongam Bishorjit Deputy Chief Minister Piraba ani subatam gi Chief Minister oina thabak paiba masum aron bangak gi wasak loro batungda Chief Minister nang Thongam berena senja thumja muthatpa mayai ka bachinjak maru phongna manghanba masum lalhaubi gi watok loisinna ba thabak paikhatpada akhanaba miyeng thamgani haina phungdokhre aten mamatam gi oina paumi singda wa ngamda mangna haki Lainga sigi makhada senja thumja leitaba Manipur am ohenbegi thabak ahing nungthil numidang khaidana honagani state asida thengnari badrakki asoba issue sigi matangnasu maru phongna lamdam sidagi muthatnana ba khongthang sing lokhatkani drakki saithengna lamdam sigi mamal yamnaba naha singi punsi arembada mangli asiguma awaba si thoktana ba honarakani amasum masida natana lainga asina lamdam sida leidiba larhulup kayabu lainga na angamba thaktaw honaduna wari sanabagi tangkakta purakna bo honagani amaramna Chief Minister gi lamjel yoramba Minister Thongam Bishorjit Deputy Minister Pham Piraba yai masigi sumathakta makna hana pairamba Rural Development and Panchayati Raj Power gi pham sumangna adum puraba yai masigi mathakta home gi portfolio su mamonda sinaraba yai haidi Minister Y Khemsan amasum Gomitas Konthojam dasu lenga asigi marueba portfolio sing pahalaba yai haidi hana pausna makhatana su phungdorakli makhasa tharakpoina topa paw mana masa ani leiraba nupa mana leisabi ama selaba matungda kaptuna hatkre leisabi ama mahaka nungsinajabani haiba masa ani leiraba nupa mana senkhraga maraibakta nungmaina kaptuna hatkre miyat adura senariba nupa du police na fare miyamna miyat paserak piu haiduna Chief Minister gi Bangalore thumjilakre thajaba yaba mafamdagi phangba pauna hai mi hatpagi thawdo si ngarang numidang pung 10:04 tarakpada Imphal East District ki Yengang Pokpi Police Station konba sabungkhok khunau thokibani laikhidraba leisabi dugi maming ningthaujum lanthoibi Ilis Isen sei kungani thu apokpu mani kawi wangjing tentha mathak laikai digi haujingna hari khago makhong bamo laikai da lebini mihar asida senai hariba leisabi dubu cien khiba nupa du police ta changjarkhre maki maming khangembam asok sei kungani pan apokpa naran kawi khurai ahongai dagini mak masa ani leire thawdo sigi matangna laikhidraba lanthaubi Ilis Isen gi apokpa manina phungdorokpagi matungina maki masanupi lanthoibi Ilis Isen tha sigi taruki numidang weram pung taruk rom tabada yumdagi thokibani ahingduma halakide chen chongbo irambi ai khanabadagi nongwanba ngairaga leinaki adubu mathang numit Mars ki tareki numit jungbu fawba kanamata haidokpa lakide kumna thijulubada khangemam asokoba miyoesiga sarminaki haiba khangbadagi Porampat Police Station na masanupi thibinaba wakatki wakat adugi matungina mathang numit Mars ki nipanda asoki apokpa naran police station laktuna lanthoibi apokpa maniyauna imung manunga warisanaki wari sanabadu maki masanupi sielabanina lakhotpa madi pangthokla siamadi maki masanupi otpi naibiba tawdanaba agreement amadi inasi haina yanaba purakhi agreement adu draft tawringaida asoki apokpa naran athuba thabak leiri haina satkhraga lotkhibani
Khangembam naran hairiba miyoy si Imphal East District ki Sabungkok Khunauda MSDBF haiba sekon ama chalaibani sekon adu ayambada asokna senabani sekon adugi campus manungda asokna lanthoibi iris isanbu single barrel nungmoina makokta nungmoi maru ama kaptuna halaba matung mak masa matumta yengang pupi police station sangjabani hairi lanthoibi Elaisna siraga leramliba mapamadura single barrel nongmai adusu taduna lerambadagi police na recover tawre asi baksang ado police na Jenims ki mokra thangkhre amuramda lanthoibi ilis isan gi mihat yaning de haiduna bamon laikai hari khagokta ngasi miam na wakat mifam ama satharaba matung chief minister Bangalore tamna wakat khongsat ama sakhre khongsat adu sanjen thong yorakpada police singna thingki tungda miyoi khra khanga laga Memorandum ama pishinan kre haidi hensu paushna sumakatana fongdorakli makasa tarak poina to papom na crore manga gi draka konan anifare Kakching district police ki commando team na lupa crore manga henbegi yamlaba mayai ka badraka konana nupi ama yauna mi ani ngasi fare police ki pauna faraba mi ani edudi more Sikkim village tagi thangmilun mate seikun gamari apokpa thongam mati amadi more ward number 8 ngamkai beng dagi m Hoinai thing haukip sei kuntragani panma pureba M Zangminlan haukipni paushina makhatana hai Kakching district police ki commando team amana ngasi ayuk pung 10:30 makhairom taba matamna Imphal more lambigi haikak pokpui mapada freaking seking sa tharingaida farba bi NSC tonglaga palelomdagi lakpa bolero NL08 2061 asi khamna ba khangan bada khamlamdana thaukhibadagi commando team matuna tanaraga Kakching lamkhaina phakhi gari edu check tawbada gari edu semdoklaba thautinki da lolaga purakpa sapon cap yankhai ga mangada hapa heroin powder kilogram 1.058 amadi plastic na yomba WY tablet kilogram 3.366 asi phangmang amadagi miyoi ani edu fakhi makhoi ani dagi faraba drug adu malemni kaithil lupa crore 5.1 rongi mamal oigani hainasu paushna su fungdorakli makhasa tarak poina to paw mana Southern Angami Public Organization gi banda Manipuri samagi yankhai hina Nagaland da panduna leide Chayol sada lamgi sai enabaga mari leinana Manipur lenga na security forcing thambagi yaning ba fongdok poina Southern Angami People's Organization sapona kaukiba numit humni gi bana maramoiduna Manipura sanglakadaba Manipuri samagi yankhai hina Nagaland da panduna leide Nagaland gi face mask check post manakta Manipur gi passenger sing tongba bus manga madi ate atopa gari kaya bannasina maramoiraga panduna leide Mapamadura leriba passenger sing na Manipur lenga amadi Nagaland lenga anina athubada warroisan ama puraktuna hauzik mayuknariba khudong sadaba sik wanengli sohari face mask check post manakta panduna leriba sing asigi manungda atopa state tigi halakpa nupi amadi mahairoi kya amasu yauri makoina matam sangna panduna lerakpada khudong sadaba kya amasu mayuknari Nagaland dagi phangwa paw amagi matungina Manipur yaunabagi dama atopa lambi ahumlum lei Lambi singadugi manungda ahanbada Kohima Phutsero Kezakeno Tabumai Tadubi Senapati anisubada Kohima Phutsero Sijami Zeshami Urkhul ahum suboina Zarnapani Zaluki Peren Maram Senapati fauduna Imphal yaurakpagi lambi delay panmayabadi South Angami Public Organization na Chayol sad lediba Manipur gi security forcing lauthokadabini haina tha asigi kunga mathoidigi hauduna kungumdoi phawba numit umni gi ban chataba haukhibani lob asigi maikeidigi changsiliba khongjang asida lengak na matik chaba pakhum piraktrabadi hena kan ba khongjang sing changsilakna ba sem saduna lei hainasu lob asida thokiba sirol amada pankhiba leikrabani panmayabadi Manipur gi Senapati district ki manungda leiba mafam kya marumda Southern Angami kangbuna makhoigi lamni haiduna ngahak laitana khatnaba hobigi thaudok sing thokri maugi khunja sing na makoi Manipuri ni makoi bukan biu ai khoi gingam khai ngak piu haiduna Manipur lenga ki pukni ngahak laitana sing silakpagi thaudok sing laikre Manipur gi lam marik ama phawo piroi hairubagi Southern Angami kangbuna maugi miam Nagaland lomda lalun etiki thabak tawbu yaroi haiduna ngahak laitana athingba thamlakpa laikhrabani hainisu pausna fungdorakli Makasa tarak poina to papaw mara yongsak pusilakpada sahida lupa crore sahum go humdra thadoki haiba wafam ERDO na yakhidre sahi khudingi yongsak pusilakpada lupa crore sahum go humdra rom thadoki haiba wafam Economic and Research Development Organization ERDO kanglei pak na yakhidre wafam sigi sab saba scientific data puthokna ba demand tarakli
Lub asigi sirol amana hai tha asigi taraga mangada ICAR Lampel Partner Numit Nini Yueba workshop amada ICAR IBSD CSIR NE IS Tina Singbagi Akang Ahi Kyan Yongsak Asi Manipurgi Yamna Marueba Mahi Marung Amani Yongsak na Manipurgi Sel Tungi Pibam da Yamna Sauba Satingama Piri Habisi Kakninga Yaudrabu Wapamani ERDO Kanglay Pakna Sigumba workshop amadi Seminar kaya si matamamadi sel kaya kay tuktuna wakal loksing pibigi takali workshop ama tawum matamda miyamna yeng libasi loksing mayaba data amadi wakal loksing kaya tuni hairiba numit nini ki workshop aduda Manipur gi masak naiba scientist HOD principal scientist director kaya na sarug yaduna kumna kananay na kibada pangliba sel sang bagi sang si Achumba oirabadi Manipur gi sel thungi phibamda asokba ohongba madi saithing pire haibasi mayek sengle haina lawiyai Manipur gi lairiba mising asi lakh kunthra yauri haina parabasu yongsak laibir sel singasi yauna sangpham thokti loinana Manipur dagi yongsak singasi thadokpada kaya yamna sel lai haibasu mayek sengna report atuda pande More lambi da yongsak ki lalon itik tawribasi yamdrabda tha ahum khaktani yongsak khwaidigi tangba matamdasu yongsak yankhai da lupa sani ga yankhai digi sahumni yongsak maru ngakta yonbadasu kg amada lupa sahum yankhai digi samri fawba khaktani amasu Indo Myanmar gi marakta tawnariba yongsak ki lalon itik asida nongmada gari sa mafana yongsak puthorakpa natte haina paw sina makhatana su phungdorakli amukhana marueba pawmana Enveren anirak suba tamgi Chief Minister oin wasak lokre Bishorjit Khemsan Gobidas Nemsa Kipgen amasum awangbu nimai su cabinet minister oina wasak lokre hari taragani thu suba Manipur Legislative Assembly da BJP ne absolute majority fangkhibadagi hanagi Chief Minister Thongam Beren party asigi legislature leader khankraba tungda ngasi nungthil Raj Bhawan gi compound da Anirak suba tamgi Chief Minister gi thabak painaba amasung aron mangaknaba governor lagani sana wasak lokre Imphal Raj Bhawan gi campus manungda pangthokpa thoram aduda governor na BJP gi lusingba Thongam Bishorjit Jumnam Khemsan Gomidas Konthaujam Nemsa Kipgen amasung Naga People's Friend ki lusingba awangbo Newmai su cabinet minister oina thabak paiba amasung aron mangakpi gi wasak lokre Chief Minister masamak tharag Minister taragani thoi leigidaba lenga asida ngasi makhoi taruk wasak lawkhraba tungda atopa taruk amasu wasak lawgadaba watli makhoi taruk karma matamda ama wasak lawgadagi haibe sapsana haiba ngamdri thajaba yaba pawgi source amagi matungina April gi ahanba Chayol du oina hanghoriba minister gi Pham taruk asi mensilabi yai Bharatiya Janata Party na Mikhal Mamangda atopa political party amataga lengak paminarui haina wasakhiba leiragasu Naga People's Friends NPF lengak paminabadana tana power sharing tawnakre aduma pohana na lenga asida condition amata yaudana sagotkani haina governor si role pisinkraba Janata Dal United Kuki People's Alliance ki ani independent MLA singli power sharing asida yaugadra haiba sapsana khangmamdri masigi mathakta minister sing asina paigadaba portfolio sing laukthoktre tha asigi manungna mathang senba sahi gi budget pass tahona bataragani thu suba state assembly gi ahanba mifam phambagi tangai fadaba leiba maramna state cabinet ki mifam amasu athu akai gi oina phamda payadri mifam adura board of account gi senpham amasung governor address su approve tawbagi tangai fadaba leiri wasak lobagi thoramadu da BJP gi national president JP Nada Assam gi Chief Minister Himanta Biswa Sharma Tripura gi Chief Minister Biplab Kumar Dev Union Minister of State Partima Bhumi amasum atai party asigi makok thongbu lusingba kaya marum su saryaki Manipur gi taragani thoirak suba Chief Minister Thongam Beren footballer oina hawraktuna border security force BSF ta sanglaba matung domestic competition kya da saryaki Tungda mahak BSF tagi resign tawduna journalism da khongdarakhi ma kumja English nga mga samapan maudragani thoida naharol gi thaudang paukse hawdoktuna kumja English nga niga ama fawo paukse sigi editor miyam gi thagol torongkhi kumja English nga anida nongthoma beren politics da khongdaraktuna sahi adumakta da Democratic Revolutionary People's Party da yauduna hengang assembly constituency gi mihut oina karakhi ma kumja English nga ahumda in the National Congress ta mung yauduna kumja English nga tareta pangthokiba state assembly mikhalasu constituency adumaktadagi amuhana ANC ki mihut oina karakhi party asidagi ma cabinet minister phawbu oiduna kumja English nga taragani toi phawbu miyam gi thabak tawki ma kumja English nga taraga tarukta in the National Congress thadoktuna
BJP da yauki amadi kumza English singani taraga tareta pangthokpa State Assembly election da hangang isidagi mihut oina karaktuna Manipur gi taraga ni thoirak suba Chief Minister oikhi Chief Minister nang Thongam beren maki career da kumza English singani da hangang Assembly constituency dagi Democratic Revolutionary People's Party gi tiketa mikhal mai pakhi tungnamak International Congress da amuk yauki sai adumaki Mars kunda Manipur da Kunda minariba miyoi kudimak singtam amadi lainingi khenaba thamdana mamang thakki asoiba sing kaukthokna duna amata oine hingminanaba Manipuri Legislative Assembly gi house na laukthoknaba private members revolution ama move tawkhi kumza English singani ga tareta mahak INC gi ticket gi amuk hana mir oina karaktuna matamdugi Manipur lenga ki irrigation and flood control youth affairs and sport amasum consumer affairs and public distribution CAF and PD Minister oiki asumna kumza English singani ga taraga ni thuida mihut oina karaktuna tam ahumlak thangna na kaba mihut oiki kumza English singani ga taraga tereta pangthokiba taramathoi suba Manipur Legislative Assembly mikhalda BJP gi tiketa hengang HT gi mihut oina karakhi sai edumaki Mars thada mak BJP Legislative Party gi leader khanduna Mars taraga mangada Manipur gi Chief Minister oina wasak logduna Manipur BJP gi lenga linki haina su pausiation makhatana su phongdorakli Atopa yamna lebak thiba paw mana passenger samaga kunthraga nithutongba China gi plane ama kaikhre hari passenger samaga kunthraga nithoi tongduna pairakhiba China Eastern Boeing 737 ama ngasi China gi Guangzhou Southern Province ta kaikhre plane adugi passenger sing siramlagani haina mi painari China gi Civil Aviation Administration thadorokpa sirolama gi matungina tengleba ki Wuzhou City manakta thaudo osi thokibani flight adu Kunming gi Western Province tagi pairakuna East Coast ta leiba Wangwo gi Industrial Center tamna pairakpani flight adu da passenger samaga kunthraga nithu yauna crew member mapan yaukhi plane adu kaikhre haibigi paw phangmaga Civil Aviation Administration na Guangxi Fair Service ki akhanaba kangpu ama thaduna mafam adugi singmai da sakliba mai sing adu mutharanki NASA dagi phangba satellite ki mami sing su plane kai ki ba mafam adu chauna mai sakpagi mami sing okhi hiramasi gi mari leinana China gi Eastern Office dagi akupa world amata phongdo palaitri adubu mafam adugi media sing da phongdokna bagi matungina plane kai ri habigi paw du ihan hana nungthilpung ani makhai rom tabada manak nakpa khul gi miyoi singna police ta paw hana pirakhibani loinana thaudo siga mari leinana Chicago the base of Boeing company sigi maikedi su wafam phongdoraktri China Eastern si China gi oina khwaidagi maming leiraba air line singi manung salibani malem gi mafam kai yauna puna mafam chaniga nifuga nipalom da miam gi service tawri kai khraba flight adugi number MU5735 ni flight rather kunga marida kunming dagi Wangzhou tamna pairakpagi flight tracking tawada sang naina yangbagi saruk hanthana paiba thenaki China gi Wuzhou City yoba matamdagi flight adugi phanglamba data punamak lepkhre hari pausna hai kumza English singani ga taraga manga gi June thadagi hauduna sahi mangalom China is the nasi miyamna service piduna lakhibani Boeing 737 asi miyamna su khwaidagi hena pamnaba flight makalama oi China da plane crash tawba thaudo English singani ga tarada thokiba laikre haina su Pausna makatana su phongdorakli hausi koina di mem pausi matang sa lusinjarage amasum pathok sa gibra soikiba lankiba kya yar su mem ngapigani amasum matam ge ba maruebi pausing su mem da lepa leitana sinel sigi me maikedi gi mem da update pijarake haina thamjari duga mem hausi koina di matang sa lusinjarage and mem update ngamina si thank you